Thailand Amadi Cambodia Anigi Marak Ngamkhei Khoisounaba Hengatlakhre Loinana MEOI12 Leikhidre Anova diplomatic tension Amadi Ngamkhei Wathok ama lakpadagi Thailand Amadi Cambodia Anigi Marak Diamond Tom Temple ki reason da nakal animaki border oriba mafam asida khutthokna duna Khoisounaba Hengatlakhre Thailand ki military na phongdorakpada province ahum ki manungda chai nipan suraba Angang nupa macha amadi chai tara manga suba angang ani yauna apunba misam taranithoi Cambodia na chatarakiba attack singna strike secret amadi MEOI kaya amana asokapan nangkre haina phongdorakre loinana country animaki border ki area singda leriba MEOI sing safakada ba mafam singda chatnaba khanghankre amadi border sil taunakre haina makhatari lanfam asi leibak anigi kilometer Janipan Taratarit Sangba Ngamkhei da matam sangna leiraklaba territorial gi wathok singda ki lakpani haukiba me thada Cambodia gi lanmi ama sikhiba gi matungda Khoisounaba sigi maram ama oiki loinana diplomatic stand off hengatlakibani hari Thailand na phongdorakiba gi matung ina Cambodia gi force singna drone sing sizinna duna attack chatharaki amasung madugi matungda akanba attack sing makhata na chatharakpadagi Thailand gi lanmi ani asokapan nangki loinana micham kaya ama soki amadi Cambodia na claim tawraduna hari madudi Thailand na phongdorakiba wafam singasi masana masabu ngakthok janaba phongdorakpani hari Cambodia gi hanagi Prime Minister Hun Sen na haiki madudi Cambodia gi province singda sel kaya kapsilaki loinana Thailand gi active Prime Minister Phumtham Wechanya hai Nafiba masibu yamna maru oi haina haikibaga loinana international law ngakna chatnaba kanba wafam thamlakre nation ani asigi Ngamkhei da lanthingna kibagi puwari leiri madugi manungda khwaidagi maru oibadi 2011 da thokiba lanfam asini haina makhatara duna phongdoraki